ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯗꯒꯤ ꯄꯥꯎꯔꯧ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯄꯥꯃꯦꯟꯊꯛꯇ ꯇꯣꯡꯗꯨꯅ ꯃꯁꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯍꯟꯖꯕ ꯆꯦꯛꯂꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀ꯭ꯋꯥꯛ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯣꯃꯦꯁ ꯑꯊꯣꯛꯄꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯈꯨꯠꯁꯨꯝꯂꯩꯃ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯏꯃꯥꯒꯤꯗꯤ ꯅꯤꯡꯊꯧꯔꯦꯟ, ꯅꯤꯡꯊꯧꯒꯤꯗꯤ ꯁꯖꯤꯛꯂꯣꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯏꯔꯥꯡꯗꯒꯤ ꯆꯣꯊꯦ ꯆꯤꯡꯗ ꯂꯂꯣꯟꯕ ꯆꯠꯄ ꯃꯣꯏꯔꯥꯡ ꯁꯥꯊꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯑꯍꯤꯡ ꯂꯦꯛꯀꯗꯕꯒꯤ ꯆꯣꯊꯦ ꯆꯤꯡ ꯀꯥꯔꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯃꯉꯥꯜ ꯂꯪꯅ ꯄꯤꯕ ꯅꯨꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯡ ꯑꯗꯨ ꯈꯨꯜꯂꯒ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯥꯏ ꯑꯣꯏꯔꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤꯉꯧꯅ ꯐꯤꯖꯪ ꯈꯜꯂꯒ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯏꯔꯥꯠ-ꯊꯧꯅꯤ ꯇꯧꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯏꯔꯥꯡ ꯁꯥꯊꯤꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯣꯏꯔꯥꯡ ꯁꯥꯊꯤꯒꯤ ꯃꯇꯥ ꯑꯣꯏꯕ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯉꯥ ꯂꯂꯣꯟꯕ ꯃꯨꯡꯌꯥꯡ ꯉꯥꯏꯔꯣꯡꯕ ꯑꯃꯗꯤ ꯌꯨꯝꯅꯥꯝꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯣꯏꯔꯥꯡꯗ ꯉꯥ ꯇꯤꯛꯄ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯇꯥꯎ ꯃꯣꯏꯔꯥꯡ ꯁꯥꯊꯤꯒꯤ ꯌꯨꯝꯗ ꯂꯦꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯨꯝꯅ ꯂꯥꯏꯔꯔꯝꯕ ꯃꯇꯥꯎ ꯃꯣꯏꯔꯥꯡ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯝꯂꯒ ꯇꯨꯝꯊꯈꯤ꯫ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯃꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯅꯨꯃꯤꯠꯀꯨꯝ ꯃꯉꯥꯜ ꯅꯥꯏꯔꯤꯕ ꯌꯥꯏ ꯑꯣꯏꯕ ꯅꯨꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯑꯆꯝꯕ ꯄꯣꯠꯁꯛ ꯅꯠꯇꯦ, ꯌꯥꯏꯅꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯗꯨꯅ ꯑꯍꯤꯡꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯈꯣꯏ ꯑꯅꯤ ꯍꯌꯦꯟ ꯈꯨꯟꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨꯅ ꯄꯣꯊꯥꯔꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯝꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯀꯅꯥꯒꯤꯗ ꯊꯝꯁꯤꯒꯦ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯗꯤ ꯑꯃꯠꯇꯅꯤ, ꯃꯄꯨꯅ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯊꯝꯐꯝ ꯌꯦꯠꯅꯗꯨꯅ ꯃꯨꯟꯅꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯅꯤꯡꯊꯧꯗ ꯀꯠꯂꯒ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯦꯟ ꯊꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯂꯦꯞꯅꯔꯗꯨꯅ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯌꯥꯏ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯀꯪꯂꯥꯗ ꯃꯊꯣꯟ ꯅꯥꯏꯅ ꯁꯥꯕ ꯂꯥꯏꯁꯪꯗ ꯌꯥꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯌꯥꯏ ꯑꯗꯨ ꯐꯪꯕꯗ ꯍꯔꯥꯎꯗꯨꯅ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯏ ꯑꯁꯤ ꯄꯨꯔꯛꯄꯒꯤ ꯃꯃꯜ ꯄꯤꯒꯦ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯜꯂꯨꯞ ꯀꯥꯗꯕ, ꯄꯣꯠꯊꯥꯡ ꯄꯨꯗꯕ ꯃꯥꯟꯅꯕ ꯐꯝ ꯑꯅꯤꯈꯛ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯃꯅ ꯁꯒꯣꯜ ꯁꯖꯤꯛꯂꯣꯏ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯃꯅ ꯁꯥꯃꯨ ꯁꯖꯤꯛꯂꯣꯏ ꯑꯣꯏꯔꯣ ꯍꯥꯏꯅ ꯁꯅꯥ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫
ꯅꯨꯡꯌꯥ ꯉꯥꯏꯔꯣꯡꯕ ꯑꯃꯁꯨꯡ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯌꯨꯝꯅꯥꯝ ꯇꯣꯝꯕꯒꯤ ꯃꯃꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯆꯣꯞꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯄꯪꯂꯕ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯏꯃꯥꯒꯤ ꯇꯣꯝꯕ, ꯅꯇꯣꯝꯇ ꯄꯣꯛꯇꯨꯅ ꯅꯪꯕꯨ ꯏꯃꯥꯅ ꯅꯤꯡꯊꯧꯔꯦꯟꯃꯛꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕꯣꯏꯔꯦ? ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯌꯥꯏ ꯑꯗꯨ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯂꯒ ꯅꯍꯥꯛꯇꯤ ꯅꯤꯡꯊꯧꯔꯦꯟꯒꯤ ꯁꯖꯤꯛꯂꯣꯏ ꯑꯣꯏꯔꯕꯣꯏ?" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯩꯇꯩꯁꯤꯡꯅ "ꯏꯃꯥꯒꯤꯗꯤ ꯅꯤꯡꯊꯧꯔꯦꯟ, ꯅꯤꯡꯊꯧꯒꯤꯗꯤ ꯁꯖꯤꯛꯂꯣꯏ" ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯁꯤ ꯄꯥꯎꯔꯧꯅꯈꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯠꯇꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯅꯥꯏ ꯃꯤꯆꯝ ꯑꯃ ꯑꯣꯏꯕ ꯃꯤꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯊꯧꯔꯦꯟꯗꯒꯤꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯅꯪꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯠꯇꯦ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯠꯇꯦ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫